Hello ma'am, welcome back to my channel. Ma'am, ngasi di video je haudringe mangaw nana ai ke unda haijage aigi YouTube channel se hana maming je DJ Rider 28 ana lairam bane ba ma'am ado viewer khara dagi suggestion to bire haibadi aigi channel maming se moina YouTube ta thibi batamda yamna line phangbo oide haibadi DJ Rider ko ma'am ma thole aduna thibda khara wai aduna maming se ma change tawthona suggestion to bire ko ado ai maming se onthok chare kaman thoke habada DJ Rider 28 an koram badagi hojik DJ khanga na change tawjarabane ma'am adomna kai gumba ai gi channel sibu ahan ba yengbi boy taragadi channel sibu support to bi boy na makhada lariba subscribe button jinam chin biramo ma'am adu di khoi video si makhada na yeminar se ai gi mamangi video da habadi camping chatpagi video ma laibudo aduda aina tham kha introduce tawjagi ko habadi sakok aina tham kha introduce tawki adugi video mate to hape yeminar se ma'am sakok now ziga semina giba dugumba brand knife ne camping knife ki hai ba sakok thang do mayam sile jare si thang jine sigi thang si aigi nuksirabi now ziga samina kiba thang ne ma je makut masa yamna hai si magi Instagram page sama jo hangi ko mayam akoi gi magi Instagram page se Dison Artifacts ana hang bane ado mayam na pana saba crafts dagi model kai je pambi ba yaraga so now sida contact tawraga magi Instagram sida direct message thabiraga contact tawraga man order tawbiba yagani adagi adomna sa haningba model sing hana pre order tawraga duman tawra sa hanbagi khudong chaw se leigani ma'am ado ma'am hairiba thang se khoina sa gi matam dadi kaisho leiba nateba habadi yumda phangba yotek thangtek sinaraga man tawraga sem giba dugumba DIY makhala mani ko hadi naw pa si seminar gi ba dugumba DIY ona sa gi ba thang amani ado thang si khoina kamana sa gi ba no haibado ai adugi magi sa bagi process to mayam short video amagi form da mayam puna yeminar se mayam thanggi semba adagi grinding tawba khoppa loin lore aje maya de haptri ko chathop khatane da maya haptri mathau je haptri ko horen mai tharaga nangsang ahan laga taraga thau lupaga taraga haptene magi handle loi ne basi sorina makok atha u pharak ni ko u sida horen hut kini hutlaga u pharaga taraga handle laro kadoni ado si hutna ba yosi hutna ba machine de de leite ba duna khoi workshop da chalaga makul lahum hulal lurage aduga handle do hapna tarage